Experts-singna phongdokpagi matungina Malem Asida Lei Mioi asigi average height asi nupasingi oina 5.7 oi aduga nupisingidi 5.3 asi average height ni haina phongdokli. Northern Europe amadi South Asia masda India su yauribani. Mafam asida leiba leibaksing asigi mioi asina atai mafamdagi changchatta wangbagi chang heli. Hoi karigumba kanda mathakta haikriba height asidagi insta henkiba even fit amani helabasu maduda akaiba leite haina launai. Adu ka hena wangkiba haibadi nupi amna 6 feet hena wanglakpa haibasidi normal oigande. Makhoisi growth hormone gi oiba medical condition leibna nam boigalli. Aduna ngasigi videos da domna lei haiba sungtha thajaroidaba adugumba normal oidaba mioi taruki matangda aikhoi puna khangminasi. Video hodringai marupsinggi height kya leibage comment ta haibiramo amadi marupsingna channel asibu pungning thawat piboina subscribe tawshinbio haizari. Number 6. Alexandra Siang. Mazdauri nupi asi yam tangna thokpa medical condition ama mayoknarami. Masigi maramna sahi kun surba sifawdasu sahi taruk taret ki angang malibani. Mahakpu ihananu urba mioi shingna mahaki sahi itattattana hangki. Maramdi hek ubda maithong asi angang malabasu body structure asidi mapung farabi nupi amagom oirifani. Mahaki body asigi maramna nupi asi internet viral oiri. Asengbadi mahak 2005 ki March taraga manga numit asida pokivani. Aduga mahaki country asi Philippines ni. 2019 mahakna miyamgi attention fangdringai YouTube channel ama hangdoki. Hausi fav the video tara thagatle amadi 30k plus subscriber gain tawbusu ngamle. Instagram da 80k plus followers le asumna tongan ba social media platform singda punna 140k followers hena leiri. Ngasidi modeling gi oiba pictures ki upload tawduna yam nungaiba punshi mahing amada hingli. Number 5. Jyoti Ems. Jyoti India gi city moriba Nagpur mafam asda poki. Hek yengbada pik ta pik liba ngang nupi macha malabasu tasingna makidi mahak mapung faraba nupi amani. Masi adom thajabibra wari makha taragadi amuk hena ngakani. 1993 gi December 13 ta pokiba Jyoti saliba sahi 2026 asida sahi 32 sure. Jyoti gi height asi 62.8 cm ni. Masimakti sahi ahum khak suriba angang amagi average height ni. Adugo 1 liter sanba Coca-Cola gi bottle asigumba ani gi awangbaga manaribani. Adugo mahak asi malengi khwai nemba nupi ni haibgi Guinness Book of World Record ta sankhrabani. Hauzik adomna soidana khalangmani kari maramgi nupi asina yam telibano haibasi. Dr. Singna haibgi matungina Jyoti sarugi oiba disorder lei aduna mahaki height asi increase tawba haibdi hengatpa ngamlamdi. Adubo height nemi haiduna Jyoti wakhal wasilamdi. Mahak ayamba matamda harauna lei. Mahaki fencing ga harauna photo copy. Haininglibadi taibang shemba mapuna mahak ngonda piriba oiheliba asida penthokna hingli haibani. Mi yamna tinba mafamsingda leirabasu uncomfortable oiramdi. Masigi maramdi Jyoti actor amani. Mahak American horror story series amadi Indian reality show singdasu yaukraba nupi amani. Number 4. Sultan Kosen. Malemgi khwai niemba nupi loikraba tungda hauzinga muk malemgi khwai wangma nupa amagi maramda khangminasi. Sahi 93 suraba Sultan Lomi amani amadi Guinness World Record holder amasuni. Mahaki height asimakti angakpani 251 cm haibadi 8 feet 2.8 inch wangi hairi. Sultan gi haksangi saruk khuding atai mioi singdagi ka hena chawi. Mahaki khud asida Jyoti gi khud thamduna yengluba matamda angakpa moiribani. Sultan asiyongnu wanglakibasi pituitary gland da sokhanba tumor amano lakhibani hairi. Sultan gari amata da ningthina fit oiramde amadi mahaki brain da leriba tumor asina maram oirga chatnavgidama crutches haibadi saisu sinnaba tahalibani. Dr. Singna Sultan gi height asi increase tawba lemnaba honabda hanjin maithirami. Adabu laibak faribana 2012 sahi as the Dr. Singna kanna honaduna Sultan gi growth asi lefan mangamkhirami. Ngasidi Sultan normal life amagum hingli amadi mahak lohongkre aduga 2021 sahi as the muk divorce tawki. Number 3. Isya Costa. 1999 chahi is da angang asi pokpa matamda Dr. Singna mahak hinglaroi haiki.
Masi matung Asia normal oiraki. Matang asda amuk mahak hingkibadi yai tawbadabu mahaki punsina lariba fawba satpa ngamloi haina doctor singna amuk hairaki. Adabu doctor singna hairagliba wafam asibo amuk hana Asiana lali haiba utlammi. Marup singna su uriba sini mahak normally chatlibasi. Hoi doctor singna haikiba amakakti chungki madudi mahak marul thokloi haikibani. Adumoina mag Asia extraordinary oiba talent leiba misak amani. Mahak marul thokte aduna khonjel thokpasu ngamnamte. Adubu angang oringaidagi isai ibagi apamba leraki. Aduna mahak matam sanglakpada isai amadi saireng irammi. Masigi mahaki honajaba sigi mahai yanki. Matam khara leiraba matung rapper ama thengnaki amadi mahaki isai meksing asida nupa asina saki. Mahakna satpa mafam khuding iPad ama loinarga adumak chatli. Amadi mi singa pau faunanaba pambai ama oina ngasisu sizinari. Number 2. Bayezid Hussein. Bayezid Progera hariba tissue amdi skin yam thuna khuijilhanba disorder ama mayoknarami. Masina sahi mari khak suringai matamda maki safam asdi sahi marfu suruba mioi amagom oiraki. Mahak Bangladesh tagini. Bayezid ki parents na haib gi matungina angang oina mahaksi budi losing yam fana horaki hairi. Adubu school da chatpa amadi mapanda thoktuna maki mareng mamanava singa sanaminavadi tawrakhide hairi. Maramdi atopa angang singna maki safam asibu uba matamda akiba puklammi. Maki problem asi maithong asi khak natte. Ahal lamagum tang chikpa navasu mayoknarammi. Amadi haksangi mafam khrada saun yamna kanmasu yawrammi. Masina chawba ngamdraba ahal amagi saklonda mahak asi lehanki. Mahaki parents na phongdokpagi matungina ngasi su mahakna mayoknariba disease asi faba ngamdri hari. Number 1. Sarubala Sangtam. Masda uriba nupi asisu pituitary tumor gi oiba laina ama lerami. Maski laina asina maram oiraga mahak sathina wang chawba nupi ama oihalaki. Tangna thokanbo hormonal disorder asina nupi asi lepa leitana growth oihalaki amadi masi mahakna angang oringaidagi diagnose tawkhibani. Nupi asigi khut charuka hena chawi amadi laina asina maram oiraga tang chikpa nafsu tawi. Chawba leptaba asina body weight sathina helaki mazdagi arthritis, back pain, mai chin lei asina chingba pongkhat chawkhatpasu hawrakhi hairi. Mahaki awangbasi 208 cm haibdi 6 feet 10 inch wangi hairi. Khwai angakpa ama harigadi nupi asi surgery tawkhre. Masigi matung tha khuding kape injection amgi price asi 30 dagina 40k fawu oi haina report chingda palli. Marup sing matang asda iramda Manipur asda su 6 feet 3 inch wangba nupi ama lei. Masi adong kanano khanglabra. Mahak adudi oinam EVI mani. Subject to correction. Mahak wangu sandangkhong hariba mafam asdagini. 2004 mahakna sahi kuntraga mapan surukpa matam asda Imphal-gi Gandhi Memorial Hall da pangthokpa official function namada mahaksi Manipur gi oina khwai wangba nupini haina declare tawki. Mahaksi nataba Manipur da topa khwai wangba mioi khangba leiragadi comment ta haibiramu. Marup sing mathakta haijakriba mioi sing asi taibang mapuna asum thou oyu tamlamlavani. Adabu ngasi su makhoi normal life te hingba ngamnaba nungtigi struggle tawribani. Masikhak natna mioi kya amasu Malem Asida awaba mayoknari. Football gi laipokni hariba L.Messi masamaksu sahi taragamathoi surukpa soida GHD haibadi growth hormone deficiency hariba asida diagnose tawkhribani. Aduna loisilakpa asida haijaninglibadi aikhoidi ohelamliba asoiba awatpa khara asina tanglaba punsi asibudi mamal leitaba ama ohenbadi chumdi haibasi aikhoi khudingna khangjinba tangai fadabani. Masi thamjaraga ngasigi oinadi mayambuti ke fix na kaina nabki tanja adu lawjari.